Si Non Fiction Manipuri na puzaraiba wari ase punsida awaba kaya marum ama thengnaraba matungda mai pakpa purai haibaduni hairiba wari ase mapuna masunupada pikhiba paotak ama khakni hairiba wari ase yamna motivated oiba story ama khakni wari ase mayam taminarase nongma nupa macha ama khungang amada mahaki mapugi manakta kalen sudi thaba matam amada mahak laamme asumna mahakna mahaki grandpaga loina duna matam punamakta mahaki grandpaga mahaka sanaminarame nongmadi asumna mahakna haike grandpa aisu hayeng chawrba matamda mai pakpa mi amadi oiningi matau karamna mai pakpa mi ama oigadabanu haibagi lambi adu aingonda khara takpiyu haidana mahakna mahaki mapu aduda haike mahaki grandpa aduna su hoi haiduna mangak nomki aduga lao chasi nursery farm amada ibani chalurasi haiduna mahaki grandpa aduna mahak pupu duna lakhi nursery farm adudagi makoina apikpa pambi macha anikhak leiduna purakhi haiba pambi ani adu amana gamla da tharami aduga makoigi mangol aduda ningthina mafam chaba amada thamami aduga amana makoigi yumdugi mapan thangba saruk nakanda haibadi hingkolda ningthina tharami matamduda angang mapu aduna angang aduda haiki pambi ani asi karambani henna hayengwai mapung phana chawbo igadagi haina hangki matamduda angang aduna matam kuina khallaba matungda mahaki pakum pirakhi grandpa yumda thaba pambi sina henna hayengwai mapung phaba pambi asoku pambi oigani maramdi haiba pambi asidi karigumba khudong thiba amata nangdrabani aduga mapanda thariba pambi asidi adugi mate khudong thiningai oi maramdi nungju nungsa sasan mioi bakana amana mahakpu thudekhiba chathokhiba manghangiba suyai haiduna mahangna khumki matam aduda mapu aduna momonoktuna fare adudi hengwa yangasiko haiduna haiki asumna nupa macha adusu kalen suti loraduna mahaki school gi boarding da amughana sangki matamna asum hokhibana sahi mari phakre asumna nupa macha adu mahaki grandpa gi manakta lakhi aduga hangki grandpa nafamda aina nongma hangkiba matau karamna mai pakpa mi ama oigadabanu haibadu grandpa na ingonda pakhum amata pibikhide ngasidi ifamda matau karamna mai pakadabanu haibadu mayek sengna ingonda haibiro haidana haiki amuksu mapu aduna momonoktuna haiki isunupa lao ahanbada ikhoina thakhiba pambi ani ado adugi manakta hana chasi haidana mapu aduna masu adu nuksina puraga ahanbada makhoigi yumduda thakhiba pambi adugi manakta changsanki yengu isunupa nangna mamangai tharamba pambi adu ngasidi achow pambi ama oire haidana haiki aduga amuk mapu aduna masunupa adu puthoktuna mapanda thariba pambi adugi manakta amu pusilakhi aduga haiki nupa macha yengu matam amada nahangna tharamba apikpa pambi adu ngasidi achouba pambi ama oire aduga akoibada leiriba pambi macha macha singdagisu mahangna khwaidagi chawbo oire aduga chatliba mioi sing amadi mayam amada mahangna urum amasu piribani haidana mahangna haiki asumna mapu aduna masu aduda karamba pambina hena chawbage hairo haidana masu aduda haiki nupa macha aduna pakhum pikhi pupu mapanda thaba pambi asina aduki matik hena chawi masi kamdongno oithuibano mapanda thaba pambi asidi aduki matik khudong thiningai oikhibani sasan mioiba atopa jiba kaya amana soanba thudekpa yaribani aduga asugumba khudong thiba mayam asina thairaga asuk chaw pambi mamahakna oiramiba asi matau karamna no haike amuksu mapu aduna momonoktuna pakhum pikhi summi isunupa mahak asi khudong thiba kaya marum amanangi adum oinamak mahaki mara asi mahakna ningkha tamna leibak makhada chatuna mahak asi asuk chaw pambi ama oiribani mangonda nungju nungsa akan ba safu kaya ama thengnaraga chu masina mangonda khudong chaba amasu piribani maramdi mahaki root asi henna mapangan kanba amasu ohelibani haidana mapu aduna khumkhi amuksu mapu aduna makha takhi ngasidi pambi asi adugi matik mapangan kanba pambi ama oire apikpa nungju nungsa nongli nungsit amatana mahakpu ngasidi soanba ngamdre
Aduga mangonda thariba pambi asidi ngasisu sum pi aduga mapangan sonba amasu oidi maramdi mahak akanba nongri nungsit nongju nungsa amata mahak mayokna khide asumna mapu aduna masunupa aduda munna yengduna haiki isunupa nahaksu nahaki punsida difficulty struggle amata thengnadrabadi nahaksu nahakna pamjariba adu mai pakpa ngamoidoribani asumna nahakna nahaki comfortable oiba lambi sum thiba taragadi nahaki ngamjarami ba nahaki thongna khudimag adu loinamag mangkhigadoribani hainasu mapu aduna makha takhe aduga amuksu haike nahakna asugumba struggle mayam asi thengnaduna difficulty punamag lanthoktu chatpa taragadi nahakna pamjariba goal aduna nahak pukaidonungda nathairaga chatpa ngamoidoribani aduna thengnarakadoriba struggle khudimag awabani haina khanganu hairiba khudimag asi nangi mai paknanabagi step amamamni haina khangadabani asumna grandpa aduna nupa macha aduda haike hairiba wafum asi taraba matungda nupa macha aduna wangaba upambi aduda yengkhatuna mahakna khanki aikhoina ngasi struggle mayam ama thengnare haiduna wariba asi masina aikhoibu henna mapangan kalhandoini habadu mahaki wakhanda susankhi asumna mapu adugi maman jamlaba paotak adu puduna nupa macha adu punsi supaloina duna chatkhi masida natana mahak thodoi handokpa mai pakpa mioi amasung ngamki haina wari asina makha tare